ꯂꯥꯛꯇꯤꯌꯦ ꯆꯥꯛ ꯆꯥꯁꯤꯂꯥ ꯆꯨꯝꯅꯒꯤ ꯀꯩꯅꯣ ꯄꯥꯟꯕꯗꯨꯒ ꯃꯥꯟꯅꯗꯕꯅꯤ ꯁꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯃꯣꯏꯔꯥꯡꯗꯒꯤ ꯑꯩꯅ ꯏꯃꯥꯟꯅꯕꯤꯒꯤ ꯌꯨꯝꯗꯒꯤ ꯍꯦꯜꯂꯛꯄꯅꯦ ꯑꯗꯨꯒ ꯅꯍꯥꯟ ꯑꯩꯈꯣꯏ ꯅꯨꯄꯥ ꯈꯨꯟ ꯆꯠꯂꯨꯕꯗ ꯁꯧꯒ꯭ꯔꯤ ꯍꯦꯛꯀꯦ ꯑꯣꯛꯀꯗꯕ ꯆꯥꯡꯗꯣ ꯈꯔ ꯍꯦꯛꯑꯦꯕꯀꯣ ꯑꯗꯨꯒ ꯍꯦꯛꯑꯒ ꯑꯩ ꯐꯖꯅ ꯎꯠꯂꯛꯑꯒꯦ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯉꯁꯤꯒꯤꯗꯤ ꯀꯩꯅꯣ ꯂꯩꯇꯦꯕꯀꯣ ꯑꯩꯈꯣꯏ ꯑꯍꯨꯝꯈꯛꯇ ꯑꯩꯈꯣꯏ ꯃꯔꯤꯈꯛ ꯆꯥꯕꯅꯦ ꯑꯩꯅꯦ ꯑꯩꯈꯣꯏ ꯏꯃꯥꯅꯦ ꯏꯅꯦꯝꯕꯣꯛꯇꯣ ꯑꯗꯨꯅꯦ ꯑꯗꯒꯤ ꯑꯩ ꯅꯨꯄꯥꯅꯦ ꯏꯆꯟꯅꯨꯄꯤ ꯑꯩꯈꯣꯏ ꯃꯔꯤꯈꯛ ꯆꯥꯕꯅꯦꯕꯀꯣ ꯆꯥꯕꯁꯤꯗ ꯃꯣꯏꯗꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯚꯤꯗꯤꯑꯣ ꯑꯩ ꯅꯨꯄꯥꯕꯨꯗ ꯚꯤꯗꯤꯑꯣꯗ ꯌꯥꯎ ꯌꯥꯒꯟꯗꯦꯕ ꯑꯗꯨꯒ ꯑꯩꯁꯨ ꯑꯩꯒꯤ ꯊꯕꯛꯅꯦ ꯑꯗꯒꯤ ꯑꯩꯁꯦ ꯑꯗꯨꯝ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯁꯜꯂꯛꯄꯒ ꯑꯩ ꯃꯨꯛꯕꯥꯡ ꯇꯧꯗꯕꯒ ꯑꯗꯒꯤ ꯏꯁꯥ ꯀꯩꯅꯣ ꯅꯨꯡꯉꯥꯏꯇꯕꯒ ꯚꯤꯗꯤꯑꯣꯁꯨ ꯌꯥꯝ ꯍꯦꯟꯅ ꯅꯝꯗꯦꯕ ꯑꯗꯣ ꯑꯩ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯑꯗꯨꯝ ꯁꯦꯝꯃꯛꯄ ꯅꯨꯡꯉꯥꯏꯇꯕ ꯌꯦꯡꯉꯒꯦꯕꯀꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯗꯣ ꯉꯁꯤ ꯑꯗꯨꯝ ꯕ꯭ꯂꯣꯛꯁꯦ ꯑꯗꯨꯝ ꯅꯝꯁꯤꯟꯈ꯭ꯔꯒꯦ ꯑꯌꯨꯛꯀꯤ ꯑꯣꯏꯅꯀꯣ ꯑꯗꯨꯒ ꯁꯧꯒ꯭ꯔꯤ ꯍꯦꯛꯑꯕ ꯃꯇꯨꯡꯗ ꯁꯤꯅ ꯃꯅꯤꯡꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯔꯣꯏꯁꯦ ꯈꯔ ꯑꯃꯨꯛꯀ ꯍꯦꯛꯑꯒꯦ ꯌꯥꯝꯗꯤ ꯍꯦꯛꯇ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯁꯤꯁꯦ ꯃꯔꯣꯏ ꯍꯦꯛꯏꯉꯩꯁꯤꯗ ꯍꯩꯅꯧ ꯑꯃꯁꯨ ꯂꯩꯔꯝꯗꯣꯏꯅꯦꯕ ꯍꯩꯅꯧꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯨꯜꯂꯒ ꯇꯥꯔꯛꯄꯗꯣ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯁꯤꯗ ꯂꯩꯔꯤꯁꯦ ꯍꯩꯅꯧꯁꯦ ꯑꯩꯅ ꯈꯟꯕꯗ ꯁꯤ ꯑꯩꯈꯣꯏ ꯃꯅꯤꯡꯗꯒꯤ ꯍꯩꯅꯧꯗꯣ ꯇꯥꯔ ꯀꯦꯟꯕ ꯃꯥꯜꯂꯦꯕꯀꯣ ꯑꯗꯣ ꯀꯅꯥꯅ ꯈꯨꯟꯖꯤꯜꯂ ꯏꯆꯟꯅꯨꯄꯤꯅ ꯏꯔꯨꯖꯕꯗꯣ ꯈꯨꯟꯖꯤꯜꯂ ꯊꯝꯃꯝꯕꯁꯨ ꯃꯥꯜꯂꯦ ꯑꯗꯣ ꯑꯩꯅ ꯄꯨꯁꯜꯂꯒ ꯆꯪꯉꯦ ꯁꯤꯁꯦ ꯈꯔ ꯍꯦꯛꯑꯒꯀꯣ ꯁꯤꯒꯤ ꯍꯩꯅꯧꯁꯦ ꯂꯩꯔꯝꯃꯦ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯄꯨꯁꯜꯂꯛꯑꯦ ꯑꯩꯅꯀꯣ ꯁꯤꯗꯒꯤ ꯀꯦꯜꯂꯛꯄ ꯑꯣꯏꯗꯣꯏꯅꯦꯕ ꯍꯩꯅꯧꯁꯦ ꯄꯥꯟꯗ꯭ꯔꯕꯅꯦ ꯑꯃꯅꯤ ꯈꯤꯇꯪ ꯄꯥꯟꯕꯗꯣ ꯀꯦꯜꯂꯛꯄ ꯑꯣꯏꯗꯣꯏꯅꯤ ꯁꯤꯅ ꯑꯗꯣ ꯌꯥꯝ ꯁꯤꯒꯤ ꯊꯕꯤꯁꯦ ꯌꯥꯝ ꯆꯥꯎꯗ꯭ꯔꯥ ꯑꯗꯣ ꯆꯥꯎꯕꯩ ꯋꯥꯅꯦꯕꯀꯣ ꯅꯧꯋꯦꯕ ꯃꯔꯨ ꯌꯥꯝ ꯌꯥꯎꯕ ꯃꯥꯟꯕꯗꯣ ꯑꯗꯨ ꯅꯠꯇꯦꯕꯀꯣ ꯁꯤꯁꯦ ꯑꯗꯨꯝ ꯅꯧꯋꯦꯕ ꯁꯤ ꯊꯕꯤꯁꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯅ ꯏꯆꯟꯅꯨꯄꯤꯅ ꯁꯥꯕ ꯐꯤꯗꯨꯅꯦꯕ ꯐꯅꯦꯛꯅꯦ 1 ꯄ꯭ꯂꯥꯏ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯣ ꯐꯅꯦꯛꯀꯤ ꯃꯔꯝꯗꯗꯤ ꯑꯩ ꯀꯩꯝ ꯈꯪꯗꯦ ꯑꯩ ꯁꯥꯕꯁꯨ ꯍꯩꯇꯦ ꯃꯌꯥꯝꯁꯤꯗ ꯔꯥꯏꯁ ꯀꯨꯀꯔ ꯑꯣꯏꯅ ꯆꯥꯛꯁꯦ ꯊꯣꯡꯒꯠꯂꯁꯤ ꯑꯗꯨꯒ ꯁꯤꯅ ꯆꯦꯡ ꯁꯣꯏꯗꯣꯛꯑꯦ ꯆꯦꯡ ꯆꯥꯝꯊꯣꯛꯑ ꯃꯇꯨꯡꯗ ꯏꯁꯤꯡ ꯁꯥꯔꯦ ꯑꯗꯨꯒ ꯆꯦꯡꯁꯦ ꯍꯥꯞꯆꯤꯜꯂꯁꯤꯀꯣ ꯑꯗ ꯃꯌꯥꯝ ꯁꯧꯒ꯭ꯔꯤ ꯊꯣꯡꯒꯦ ꯇꯧꯔꯤꯁꯤꯗ ꯉꯥ ꯑꯃꯈꯛ ꯑꯩꯈꯣꯏ ꯉꯥ ꯑꯌꯥꯏꯕ ꯅꯠꯇ꯭ꯔꯒ ꯃꯨꯀꯥ ꯉꯥ ꯑꯩꯈꯣꯏꯒꯤ ꯔꯧ ꯑꯌꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯤ ꯑꯝꯇ ꯂꯩꯇ꯭ꯔꯦꯀꯣ ꯉꯥꯁꯦ ꯉꯔꯥꯡ ꯅꯍꯥꯟ ꯑꯩ ꯈꯤꯇꯪ ꯂꯩꯕ꯭ꯔꯥ ꯈꯜꯂꯨꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯨꯀꯥ ꯉꯥꯗꯣ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯁꯧꯒ꯭ꯔꯤꯗꯤ ꯊꯣꯡꯖꯟꯒꯦ ꯇꯧꯔꯕ ꯑꯗꯣ ꯎꯄꯥꯏ ꯂꯩꯇꯦ ꯉꯥ ꯍꯥꯞꯇ꯭ꯔꯗꯤ ꯍꯥꯎꯔꯅꯤ ꯁꯤꯒꯤ ꯃꯣꯔꯦ ꯉꯥꯁꯦ ꯇꯧꯔꯒ ꯈꯥꯖꯤꯡ ꯈꯔ ꯂꯩꯕꯁꯤ ꯇꯧꯔꯒ ꯑꯩꯅ ꯈꯔ ꯃꯥꯒꯤ ꯀꯦꯡꯕ ꯌꯥꯎꯔꯝꯃꯁꯨ ꯑꯩꯅ ꯇꯤꯡꯉꯦꯕꯀꯣ ꯉꯥꯛꯇꯪ ꯇꯤꯡꯉꯒ ꯁꯤꯁꯦ ꯑꯣꯏꯅ ꯑꯗꯨꯝ ꯊꯥꯗꯕꯅꯦ ꯁꯧꯒ꯭ꯔꯤꯗ ꯑꯗꯣ ꯌꯥꯝ ꯍꯦꯟꯅꯗꯤ ꯍꯥꯎꯒꯟꯗꯕꯅꯦꯀꯣ ꯁꯤꯒꯨꯝꯕ ꯉꯥ ꯊꯥꯛꯄꯁꯦ ꯏꯟꯁꯥꯡꯗꯣ ꯆꯝꯕꯅꯦꯕ ꯑꯗꯨ ꯇꯥꯔꯒꯁꯨ ꯉꯥꯗꯣ ꯂꯩꯇ꯭ꯔꯕꯅꯤꯅꯀꯣ ꯑꯩ ꯑꯗꯨꯝ ꯁꯤꯅ ꯌꯥꯅꯕ ꯑꯩ ꯁꯧꯒ꯭ꯔꯤꯗꯣ ꯑꯗꯨꯝ ꯊꯣꯡꯉꯗꯣꯏꯅꯦ ꯑꯗꯨꯁꯤꯅ
ꯐꯖꯔꯦ ꯑꯩꯈꯣꯏ ꯈꯥꯔ ꯈꯛꯇꯅ ꯃꯅꯝꯗꯣ ꯅꯪ ꯃꯅꯥ ꯁꯥꯕꯤꯔꯣ ꯃꯅꯥ ꯍꯥꯞꯄꯗꯤ ꯍꯥꯎꯇꯕꯅꯤ ꯈꯨꯠꯇ ꯁꯥꯔꯅꯤꯗꯅ ꯐꯖ ꯄꯨꯡꯆꯥꯏ ꯊꯕꯤꯗꯤ ꯌꯥꯝꯃꯦ ꯌꯥꯝ ꯌꯥꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯆꯥꯈꯩ ꯑꯣꯏꯔꯣ ꯁꯤꯒꯤ ꯁꯧꯒꯤꯁꯦ ꯑꯍꯥꯎꯕ ꯁꯧꯒꯤ ꯅꯠꯇꯦꯕ ꯁꯤꯗꯩꯁꯦ ꯃꯍꯥꯎ ꯊꯣꯛꯇꯦ ꯍꯥꯏꯔꯕ ꯃꯍꯥꯎ ꯊꯣꯛꯇꯦ ꯑꯇꯩꯗꯤ ꯉꯥ ꯊꯣꯡꯕꯅꯤꯅ ꯉꯥꯗꯤ ꯍꯥꯎꯇꯕꯅꯦ ꯉꯧꯕꯗ ꯑꯩꯈꯣꯏꯒꯤ ꯅꯣꯏ ꯀꯩꯅꯣꯗꯤ ꯍꯥꯎꯕꯅꯦꯕ ꯁꯤ ꯍꯤꯟꯖꯥꯡ ꯊꯥꯛꯄꯗ ꯍꯥꯎꯇꯕꯗꯣ ꯑꯔꯨꯕꯗꯤ ꯍꯥꯎꯇꯕ ꯈꯔ ꯍꯥꯏ ꯃꯣꯔꯣꯛꯁꯤꯗ ꯁꯥꯡꯅ ꯇꯧꯔꯒ ꯁꯥꯔꯦ ꯂꯨꯗꯤ ꯊꯥꯡꯉꯦ ꯂꯨꯗꯤꯒ 네? 이제 해나도 그러면요. 해나도 그러면 야, 비디오만 사면 돼. 비디오에서 생그래요. 겹쳤네. đúng nhau không phải đấy. 그럼 또 거의 뱅 안 오지만 돈 줘야 돼. nấc này nằm thôi nè. ông 살라고 phải nuôi được. Nấc nè. 고기만 뻥안 뽑죠? 네. 갈비 잡아도 되죠? 사야. Mới giao xin nụ được rồi. No. 시계 더비기 밀수게 넘다고 하는. 안 오구만. Lakpadei không dễ. 응? 맞지? 리 걸리면 안 돼. nầu về rồi. 아니 동아도. nàng cái giảm về nó xin nga lấy cái gan nó ruột nó mình pan irum nó gồm và nó có họng nhỉ phụ bớt sang cái pan thùng thì chán gì thùng mình
가봐 그냥 갖다 주려고요. 근데 짜대. 짜야. 오빠야. nhà khách của cái gì tiền kia là mình cái tổ sai thế nào mấy số cái này khảo à Lạc tía. Sắc ra chưa? Sao đi? Nên hao mà từ hai. Hao mà từ hai nè. Vâng thế đó là. Nó xe, anh nằm từ liên mà nằm từ. Không thật ai kìa. Nó thật lúc ai đi. Bây giờ thấy cái này đó. Cái đồng sai vậy. ไปชาคุยกินเดี๋ยวจะไปชาใครกันได้ปะ Cái gì à? นี่น่ะเต้นน้ำพิซซ่ากันได้ปะอ่ะเดี๋ยวก่อนก่อน 입다리 잡다보자 옆나 안 보인다 지금 자꾸 잡다 맞아 나를 힙해도 왜 Nãy người ta đã bảo cái pizza được chưa? ไอ้กระทะพิซซ่าจะได้กันพิซซ่าได้ปะ Đi thì sai cái kiểu này. Ông bảo đi làm cái này sai thật ra. Anh đi tìm để em nè. มีตลาดจะเลยอะไรพี่จะพิซซ่าอ่ะพวกน้ำไม่กองเสื้อแต่เนี่ย